CM gi mini Haijinduna Thabak Happigani Haiduna Lupa Lakh Taragani Pan Loukhi Haiba Meeoi ama police na fare. Corruption sungya yadaba Manipur dagi corruption maru phangna muthanaba achauba thaudang lawduna honariba Manipur gi Chief Minister N Biren gi ming sisinaraga Thabak Happigani Haiduna Meeoi amadagi thengkhang kayarakta Lupa Lakh Taragani Pan Loukhi Haiba nupa ama singjamai police na fare haire. Press na phangba pawgi matungina de ngasi nong manini gi mamangda CM gi ming sisinaraga Thabak Happigani Haiduna sel Loukhi haibage faraba Meeoi ase imung amata faduna thamlaga Meeoi chalabi nupi amana wahang pahong tawbage video footage ama social media da thagalakpadagi viral oikhe. Masigi matungda singjamai police na sel Loukhi hairiba kakwadagi ni hairiba nupa ama ngasi phabani haire. Faraba Meeoi ase haujik police na makha taba wahang pahong sathare adubu haujik phawbagi oina de Meeoi asige masak maming police ki maikidage phongdokpa leitre. Adubu tasengna Meeoi asi fare haibadi chumlei. Faraba Meeoi asina mahaki mayamba Roman kauba ama CM office ta thabak tawwe maduna Thabak Happigani Haiduna nupi asidagi thengkhang kayarakta sel oina Lupa Lakh Taragani Pan Loukhi bani haiba wafam social media da thagalakpa video footage asida mayek sengna palle. Anauba lam maming thonjinba yaroi amadi lam khopsinba yaroi haiduna khongjang changsin khre. Suspension of operation sugi marumda lam khopsinba khudakta lepo anauba lam maming thonjinba yaroi amade district boundary sing nakhai sengalu haina Imphal West district ki manungsan laiba kangsup kharam gi miyam na wakat khongjang changsin khre. Ngasi changsan ki ba wakat khongjang aduda stop land encroachment with Sioux armed group, stop British colonial Sadar Hills from district boundary, Commissioner Chingba Thaba placard sing sisinaduna khongjang changsin khe. Khongjang loi sing adugi maike dege Imphal West Kangpokpi district amade Sadar Hills ki area demarcate tawgadabane. Sugi marumda lam khopsinba yaroi Sadar Hills haibase colonial policy ni haiba kholau kayasu laukhe. Khongjang adugi matangda Social Development Association Kangsup ke Hanagi Secretary TH Devena 57 Kangsup Khulamade 59 Kharang Koireng Punsilaga Kangsum Singkhong Haibane Miyamna Kangsup Kharang Haina Khangnabani Haikhe. Popi Thaba Toktuna Atopa Mahimarong Mai Pakna Thabagi Thabak Tawriba Village Chief Nipan Chief Minister na Selgi Manapi Khre. Manipur Lengang na paikhaliba war on drug ke khongjang asi mapung phana sawatuna hana popi pambi thabagi thabak tawramba Singhat subdivision ki manungda leiba khunja singna popi pambi thaba toktuna atai mahi marong sing thabagi thabak mai pakna chathabagi damakta ngasi Chief Minister na khulgi headman Nipan da selgi manapi duna thagat pa phongdokre. Manipur gi asa worker lising ahum ga chamapan marfuga humdoi gi panduna leramba incentive ki senfam Lupa crore amaga Lakh marfu draga manga lising humbudraga nithoi pithoklaga ne Director Health. Manipur gi district taraga tarukta leriba accredited social health activist asa worker lising ahum ga chamapan marfuga humdoi gi tha manga ge pifam thokpa incentive ki senfam puna Lupa crore amaga Lakh marfu draga manga lising humbudraga nithoi ase pithoknaba Manipur lenga ke finance loisang na Manipur gi district ta leriba CMO DDO singda sub-allocate tawkhre haina Health Services ki Director Dr. Sasikumar Mangang na thadorokpa official oiba cherol aman haire. Cherol asin hai pigadoriba asa worker singge incentive ki senfam ase chaliba chahi 2022 gi April thadage August tha phawbada haibade tha manga pigane adumakpu Chandel district ki oinade tha mari khak oigani haire. Sengau huran bikhrabe singju bora yonjabe Unita da LMZ na lupa lising ahum gi tengbang khre. Like-minded group LMZ Manipur na lamdam sige awa ana taraba Meeoi singda minung sige mateng pirakpage humbudraga mari suba tengbang oina haukiba November ahum ge nungthilda wangjing lamding bazarda singju bora yonjaribi sanasam Unita Devi mapuroi ba S Vorot Singh laifam lamdingda laivi asigi potpham dage paisa happa Sengau cha thakpa lakpa nupa amana huranduna pukhibagi awaba tarabe asigi damakta LMZ Manipur na ngasi sel oina lupa lising ahum tengbang khre haina LMZ gi publicity secretary Rakesh Naurem na press ta thadorok pa cherol man hai re cherol asin hai
चा थकपा लाकपा सखंगदब मियोय अदुना हुरानदुना पुखिबा सेनगाव अदुदा पैसा वैना लुपा लिसिंग अने सना वैना सन्नमा याउखे थौदोक असिना सेनगाव मपु ओइरिबे उनिता देबे यामना थमोय सोकना लैरि हाइबा पाउ ताबदगे LMG मणिपुर की माइकैदगे मिनुंगसिगी तेंगबांग ओइना लुपा लिसिंग अहुम ngasi ayuk unita devi ge potpham da satuna mateng pangkhe awawa tarba matam da mateng pangbirakpagi damak unita devi na LMG manipur bu thagat pa phongdorokhe loina na ngasi gi khongset adu da LMG gi secretary S Ojit na lusingkhe loina na member Santi Laisram amade boinau maibam su saruk yakhe LMG gi secretary S Ojit na phongdokhibada kaithel pumnamakta number 4 sabamadi huran ba kaya na matam chupada asin na kom yengduna lai haibase pot yon biriba ima ibel sing na kaubigano hek yariba makhai yamna section na pot yon bage thabak tawbiyo sel hapa sengaw isaga sagon aduna matam supada laibina basu apil tawkhe state ki thakta children day gi thoram pangthok na khrei ngasi gi naha sing matik saba mi amamam oina ba lamjing hobatai bai fai doctor sing na wakan mi pham sathakhrei Doctor sing na laingakta makhuigi demand sing taksil laduna sangsilakpagi khongjang gi saruk ama oina ngasi district hospital kaksing gi complex ta kaksing district ta mathau tawriba doctor sing na sit in protest sathakhrei all manipur health service doctor association gi lamjing makhada kaksing district ki manungda mathau tawriba doctor sing na saruk yakhiba district surveillance officer kaksing gi thaupuriba doctor KH Gopesor na paumi sing da phongdokhibada Manipur laingak na doctor sing gi line of promotion matam chana PB da na leiriba se puthokbina ba doctor sing gi time scale promotion leitaba se lehenbina ba non practical allowance matam chana PB driba se puthokbina ba atopa state de doctor sing gi thabak tawbage matam asi chahi hompuga manga oiriba se Manipur da su sanahanbiyo angam mathau misang leijadaba doctor singna arap arapa mafam singda posting adu taduna leiba kaya asi doctor singna mathau tawbada khudong charaktaba kaya lakpa asi kokhanana ba kumja 2017 da chanakhiba transfer and posting chanahanbina ba taksin ba Manipur Health Services Rules 2020 implement tawbaga loinana Director Health Services Director Family Welfare Services Director Public Health amade Director Medical Education thambibaga thamba amade risk leiba mafam singda posting tariba doctor singge allowance PB dribasi PBU haiba wakat singase Manipur laingak taksinduna wakat mifam asi sathabane doctor singna taliba maram chaba demand singase Manipur laingak asibo pubiriba miyam ge CM N Biren amasung masamag doctor ge sinphamdagi hawrakhiba Doctor Singhi awaba se munna khangbikraba haujikna Manipur laingakta Health Minister gi thaupu biriba Dr. Sapam Ranjan asu munna khanthabiraga athuba matamda pithok piu phongdokhe North East Olympic Games 2022 da Manipur na punna medal marfugani thoi laure Meghalaya gi konung oiriba Silong da pangthokliba anisuba North East Olympic Games ke ngasi manga chanba numit asi phawbada Manipur na gold medal kuntraga mathoi silver medal kuntaruk bronze kunga manga yauna punna medal marfuga ni thoi phangduna Assam ga chap manana leire games asida ngasi phawbada Assam na gold kuntraga mare silver kunmapan bronze taraga mapan phangduna medal marfuga ni thoi phangduna Manipur ga medal masing manare Arunachal Pradesh na games asida ngasi phawbada gold taraga mare silver tarahumdoi bronze medal taraga nipan punna medal nifuga manga Meghalaya na ngasi phawbada gold medal tara silver medal taraga mari bronze kungamapan punna yangkai ga humdoi Mizoram na ngasi phawbada gold taruk silver medal taret bronze medal taraga taruk punna kungamapan Nagaland na gold medal ahum silver ama bronze taraga taruk punna kun Tripura na gold medal ane silver medal ane bronze medal taraga mari punna taraga nipan Sikkim na silver nipan bronze taraga taruk punna medal kunga mari phangle aroi bada tabiri bapum namak pu thagat jare